ꯇꯣꯔꯅꯥꯃꯦꯟ ꯀꯨꯏꯗꯔꯦ ꯊꯥꯡꯃꯩꯕꯟꯒꯤ MBAꯒꯤ ꯗꯦꯠ 17ꯗꯒꯤ ꯍꯧꯗꯧꯔꯦ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯐꯖꯅ ꯄꯤꯕ ꯍꯧꯔꯦ ꯉꯁꯤ ꯗꯦꯠ 5 ꯑꯦꯄ꯭ꯔꯤꯜ 2025ꯅꯤ ꯑꯣꯖꯥꯅ ꯇꯥꯛꯄꯅꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯣꯖꯥꯅ ꯇꯥꯛꯄꯅꯤ ꯅꯥꯀꯟꯗ ꯑꯣꯖꯥ ꯂꯩ ꯍꯛꯆꯥꯡ ꯌꯥꯡꯅꯕꯅꯤ ꯁꯥꯟꯅꯕꯗ ꯆꯨꯔꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯐꯖꯅ ꯄꯤꯕꯤꯅꯤ ꯇꯣꯔꯅꯥꯃꯦꯟ ꯀꯨꯏꯗꯕꯅꯤꯅ
ꯑꯣꯖꯥꯅ ꯇꯥꯛꯏꯅꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯩ ꯇꯥꯕꯅꯤ ꯇꯣꯔꯅꯥꯃꯦꯟ ꯀꯨꯏꯁꯜꯂꯛꯇꯕꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯋꯥꯔꯦ ꯍꯦꯟꯅ ꯁ꯭ꯇꯦꯆꯤꯡ ꯇꯧꯍꯟꯕꯅꯤ ꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅꯤ ꯇꯣꯔꯅꯥꯃꯦꯟꯗ ꯍꯧꯖꯤꯛꯅ ꯋꯥꯔꯒ ꯍꯧꯖꯤꯛꯅ ꯋꯥꯍꯧꯔꯒꯗꯤ ꯇꯣꯔꯅꯥꯃꯦꯟꯗꯗꯤ ꯀꯥꯕ ꯉꯝꯗꯣꯏꯅꯤ ꯋꯤꯟꯅꯔ ꯑꯣꯏꯕ ꯉꯝꯗꯣꯏꯅꯤ ꯑꯣꯖꯥꯅ ꯇꯥꯛꯏꯁꯤꯅꯤ ꯁꯥꯇ꯭ꯔꯗ ꯋꯥꯕ ꯌꯥꯗꯦꯅ ꯋꯤꯟꯅꯔ ꯑꯣꯏꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯣꯠꯅꯒꯗꯕꯅꯤ ꯗꯦꯝ ꯀꯣꯂꯦꯖꯀꯤ MBAꯗꯅꯤ ꯗꯦꯠ 17ꯗꯒꯤ ꯍꯧꯗꯣꯏꯅꯤ ꯇꯣꯔꯅꯥꯃꯦꯟ ꯑꯣꯁꯤꯟꯗꯅꯤ ꯖꯒꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯁꯦ ꯁꯉꯥꯏꯄꯣꯔꯒꯤ ꯒꯣꯗꯥꯎꯟꯗ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯊꯧꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯚ꯭ꯌꯨ ꯑꯣꯁꯤꯟ ꯁꯥꯗꯣꯛꯄꯟꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯗꯨꯝ ꯊꯧꯖꯤꯜꯂꯒ ꯄꯣꯠ 4 ꯂꯩꯕꯅꯤ Ready?